अहानबमक्तदा लेट नाइट स्टोरी ताबिरिबसिंगबु जेम्स हैगुजमना तरामनोक चबगलोना नै कोंगनोना खुरुमजरी ngasisu puduna lak athengbada sandok chariba late night story gi ngasigi kunga mari suba tangka ngasigi tangka gase tabirga dom gi thamoida soidana magi angakpa amade kiba phawi aseng bathokiba thodok amakhakni english sing ani taraga mathoi sahi asida thokiba thodok asina inau nauna 2019 da waroisen amakhak lakli adubu karamba thodokki kari thodokki damak karamba waroisen lakpa amadi kari wat hoba haibadu ngasigi case asida tabiraga soidana makki khangwigani 2011 da chahi kun gamathoi khakta ngairiba nupa ama mahakki maming rabi nupi amakhak sakuntala kauba amaga mahakka lohongna nanabagi damakte imung manungna arrange marriage haina singnerga lohongna nanabagi damak sin kirami asumna nupi asigi laifamna Rajasthan gi Alwar hariba mafam asidagini nupa asigi Rabi mahaki laifamna Haryana haina singna tuna ahallamana haina bagi matungina lohong kirami lohong laba matungda makhoi supnatangi tha ani khaktang leiminarami masigi matungda Sakuntala hariba nupi asina mahakki manaw nupi amakhak mayum panba lamdam Rajasthan gi mafam amada manaw nupi gi manakta matam khara mahak chattaba yadre haiduna ulai parai tawduna manaw nupi gi manakta leikhirami luhongda ngairiba kaina oiramba haibadi asiguma nauna mau oiriba miyoi amakhangna mahakki mapuroi babu hundok lamlaga manaw nupi gi manakta leinabagi satke haina hairakpada angakpa Rabina phauki adubu Rabi matam maduda chahi nauriba amana mahaksu tumagyaki asumna luhongbuda ngairiba nupi ase mapuroiba hundok lamlaga manaw nupi mahak hek pominaba mafam maduda luhongduna leiba amagi manakta leikiram leitaba yadabagi anabagi tangai fadana chattaba yadabani haiba ulai parai tawduna mahakna matam maduda honaki masi matungda khanghoudana matam khara muk leirakanda Sakuntala mahakki mapuroibu yamna nungsiba saduna amuk mayumda lakhi aduga matam aduda manaw nupigi manakta chatminarusi nahak yaudaba yadabani nahak laktaba yadabani haiduna themlaga mahakki nupa Rabi Sakuntalana manaw nupine leiriba aduga makhungang aduda leirunanabagi damak matam khara chatlunanabagi damak ta hokirami adubu hariba mafam asida chatnanabagi damak gari ama tangai fadana changmataki gari asina Komal kaubanupa amagi gari da chatpataki adubu Komal hariba asisu gari sigi mapusi mahaksu yaugadori amadi gari asibu thongnanabagi damak driver Ganesh kauba amasu Rabi bu puraga chatnanabagi damak makhoi sinaki karigi damak Komal na Rabi amadi Sakuntala na chatliba mafam asida mahak karigi yaugadoriba hoi mahakki gari ni mahakki gari adu waibagi damak mahak yaugadoribra gari asi thaugadoriba Ganesh Komal gi gari asi thauduna asumna mafam adu chatnanagi plan amagi matung ina Rabi mafam aduda mahakki nupi Sakuntala na themduna manaw nupi gi manakta chasse haidana Komal gi gari da amadi Komal loinana Komal gi gari bu thauriba Ganesh makhoi punna khungang aduda lakhi adubu khungang asida laklaba matungda khanghoudana Komal hariba mi asi khungang adu yauraba matungda ikhang khanghoudana noma khak uramlaga mangkhirami Rabi hariba mi oisi kadaida chakraba masigi matungda mafam aduda Sakuntala na pudunu chatkhraga mahakki machanupa thiba khangdre haiduna Rabi gi mapana koi thiba horami masigi matungda police station namadu chatuna mahakki machanupa mamau nupi na manaw nupi gi manakta chatpada pukhraga mahak thiba khangdre makhoina leiriba mafam adudagi mahak thabak ama chatkani haiduna thokibani adubu thiba khangde haina mahakki nupi na su maduda asumna khumlaki masigi matungda police ta complaint tor matungda police na Komal amadi Ganesh loinana Sakuntala makhoi ahum asi machin hangkirami machin hangba matamda makoina leiriba khungang aduda
mahak laklami mahakna lakpa adu khungang aduda leiba mi singsu ubani adubu khungang aduda mahak leiningdabra natraga atopa thabak ama leibra karima to hairamdana mahak chatkhre haiba wafam ase khumlam masigi matungda pulisna mafam lamdam aduda leiba miyoi singda numit aduda rabi lakhibra haiba uhoba miyoi singi machin hangki tasengnamakki komal gi gari da driver Ganesh na thoduna Sakuntala galoina mahakki mapureba rabi yauruga khungang asida la ammi haiba wafam sidi sengna hairakirami adubu rabi na karigi kadaida chatkriba amadi matau karamna mangliba asumna makoigi machin hanglaba matungda police topung khanglamdi nong hauki nini hauki humni hauki numit panayam haujin kibada rabi gi khongul de police na libasu fangkiramdi adurabadi rabi mangkiba matam do suluhong ba kuidriba Sakuntala gi mahakki mong mataw asida karisu ningaidana leibagumba ama atawki adubu chingnei haiduna mataw karamna di Sakuntala da police na fagadawri Ganesh bu mataw karamna fagadawri Komal bu mataw karamna fagadawri adubu macha kaubanina rabi gi mapanadi rabi mangkiba asida mahakti tumina leithoklamdi asumna sahi khara amuk haukiram sahi khara haukraba matungda police ta mapana numti numit khudingi chattuna nongma kan nini kan adumak macha no pa rabi mangkiba sigi matangda hangba adumak leplamdi adubu thangai sengnamak mahakki macha no pa rabi mangkiga dorobra kari maramgi da makkana manghalliba mahakki mapana masigi matungda aduki matik nungairamdi case asi police civil police na thiriba asidagi crime branch ta case asibu paine nanabagi da mahakna yamna kanna mari leina basingda tangnaki adubu mahakna honariba si kanaba fangkidi adubu rabi gi mapana amuksu hanna mari leina basingda hanna machanu pagi kungul lebi nanabagi da amadi case asibu crime branch ta paine nanabagi da apok mapana honakibagi matungina mamai thangdadi case ase crime branch no paine nanabagi da order ma thokpa hauki masigi matungdagi crime branch na case ase pai ba hobadagi amuk hanna makokdagi case ase haurukiram asumna haurupa matamda case asida chenariba Sakuntala loinana Komal amadi Ganesh makhoi kauduna wari watai sanaduna thokiba thodok adugi matangda chap chana amuk makokdagi nainaba hauki adubu crime branch ki miyoi singsu angakpa makoida tholiba thogdo asigi matangda haifam khangdaba kanada chingnagadagi amadi case asi miyoi kanabu fagalaga hangadagi haibasida makoisu angakpa angawba haibadu oiki masigi matungda makoigi mong mataw asida police ki miyoi singna chingnaba amadi Sakuntala Komal amadi Ganesh chingnaba kharadi leire adubu witness leitabanina makoibu faduna mataw karamna wahang pahung tawgadawri masigi matungda crime branch na makoina kariguma suspect leiba amada court ta yamna kanna haijarba matungda chingnaba miyoi sing asida makoibu third degree natraga sustained interrogation season adun wahang pahangba yadrabasu makoibu achamba test khara tawruga case asida makoibu yamna chingnei 100% chingnaba leirabadi makoi sing asida tongan ba test makhan khara season narga India gi asiguma mihat natraga kariguma case amada chinaba asiguma miyoi singbu India gi law na ayaba pi madudi polygraph hariba si season aduna test toba amakhak India dale hariba makhal asi court na ayaba pidravadi madu maksu test toba yade aduga masida chenariba miyoi aduna masana nangna hariba case asida chenadaba urigadi akoina polygraphy test season abada nang test toge yabra masada hangba macang masamang ni yai aidi sunglan lande adurabadi engonda polygraphy test tobiu asumna hairaba matungda court na ayaba pigadaban adubu Komal Sakuntala Ganesh makhoi uhumna haribasi ayaba pikiram masigi matungda polygraphy test tawnana nabagidama court na order thoki miyamda mu khangan janingbana kanagumba akhangbana khanglabasu polygraphy test haibasi karino machine season aduna hakchangda isa asi tumli uiri lehellaba matungda maduda chenari ba case sing adu matangda makoida wari sarba matungda hariba polygraphy gi machine asina achumbani haibagi symptom khara aran mani haibagi masigi mark sing asi pigadoribani
लोइना हारिबा असिगिदमक गांधीनगर गुजरात हारिबा मफम असिदा पॉलीग्राफी खक तौबगी टेस्ट तौबगी इंडिया की ओइना गुजरात ले अमदी साउथ की मफम अमदे ले मसी नतना इंडिया की स्टेट खुदिमक हारिबा टेस्ट तौनबस लेते मसिगी सेंट्रल फोरेंसिक साइंस लैबोरेटरी हारिबा गुजरात लेरिबा मफम असिदा टेस्ट तौब ताकी असुमना मफम मदुदा टेस्ट तौकी टेस्ट तौब मतम मदुदा कंक्रीट रिजल्ट करिगुम अमता लामदे हाइबदी अचुम मायोंदा लाकप ngamkide masigi matungda CBI na thijaliba crime branch na masigi achumba fangnanabagi honabada case asi makoina karigumba kharadi chingnaba leiba aduga test asidagi achumba mayon laktaba adudagi court ta umona che thajaki ani suba test makhan asina brain mapping hariba sisu india da khudong chaba leiba adugumba makhalaman adubu hariba sing asi season naraga masidagi phangpa result aduna criminal aduda dandi pibadi court na yade adubu mokhoibu wahong pahangba season naraga chumba khara khangdok nananbagi decision badugumba makhalaman brand mapping amuk tawbada court ayaba pirakhi masidai da mokhoibu masa pangtha laga uiri uiri thamla matung do test makhan ama tong nananba amadi achumba amadi aran basi karino haiba tholiba thogdo singa matang da police ki miyoi sing na mokhoi da wakhal asi joy henduna haibadi maning mamang thalaga wahang kya marum hangba amadi madugi achumbam de aran madu mission asigi matengna seng madu khangla khanda case asigi makha sathaba yana namagi damak season badugumba brand mapping ani subasigi sidamak ta su test asi tobu matam da same result haibadi polygraphy season akiba test makana siga chap manana fangkiram masidai da mahaki rabi gi nupi sakuntala loinana gari gi mapu komal amadi gari du thaukiba driver ganesh makoi ahum asi asumna test toki adubu test makhan ani asi chap manabana crime branch ki miyoi sing na makoi na thijaliba are mataki adubu makoi na case kaya marum pairak pada hariba sing asi da makoi na soidana karigum khara tawbo oiramgani haiba sidi crime branch ki miyoi sing aduna khangba leki adubu saki di leki di masigi matungda amukhana court ta haijaki narco analysis test narco test hairga khangnaba siguma makhangi test asigidama hakchangda miyoi aduda hidak makhal ama nisha makhal ama kapkadabani nisha se kaplaga ngauri ngauri uiri uiri leringi matamda thokiba thodok adugi matangda police na maning mamang chakhalaga wahong pahongbada yes or no masigi test asi khanglaba matungda makoi makoi digi phangba result aduna case asida makoi chene amasung chenade haibasi khangadoribani adubu test makhan ahum sida narco test analysis asna khare hena sathibana haibadi hakchang sokpagi wafam natana karigumba test makhan asidagi digi karigumba khangkhiba tare haibagi matagum makoi ahungi manungda komal hariba miyoi asina test tawbada mahak yaba ngamloi haiba wafam hairaki masida police ki kangbuni hena ngakpa faukirab asumna court ta yaba lowringai police na makoi bu ngahak leita kokthok koksin tawringi matamda komal amadi sakuntala hariba ani asi khanghodana mangkhirami amarom da driver ganesh mahakti mangkhiramde adubu ganesh taji police na khara chingna basi fakirami mangkhrabani na mangkhraba ani duna soidana maki karigum khara toromba tare haibasi police na khangkirami asumna masidagi komal da police na makoi mangkhiba sidagi chingna ba sakuntala amani komal da police na chingna boiki adubu makoi kadai da laikre makoi asumna 2011 dagi thodo asi thokraba matung matam khara police ka case asigi matang da hangdok hangjin wahang pahang tawringai matam khara tawrum laba matung narco analysis test torom dai da makoi ani mang kiba dudagi kadai da laikrabano haiba khangkiramte asumna 2011 12 13 14 matang horuk pana 2019 lak 2019 da handak alwar rajasthan dagi hariba mafam asidagi komal hariba miyoi asi police na faki police na faraba matungda komal karigidamakta matam maduda test tawbada nang lot libano nang nasana yadribano sakuntalaga nang pulap mangminariba maram karigino haiba wafam hangi adubu mahak sakuntalaga puna mangminade mahakti case asida chenaraklani khanbadagi maha masa mathanta chatpani haiba wafam haikiram masidai damu police nang akpoiki mangmadi sakuntalaga puna mangminaraga kari maramgidamak makoi ani asi
amana ama khangdribano haiba wafam asi lekhirami masigi matung case asida nahak chenabra amasung chenadabra haiba wafam asida yamna kan hangki adubu test tawkiba sing aduni karisu mahakti chenaba leiti haiba wafam se haiki police na interrogation tongman badagi khangmo ngamdaduna lotpani haiba haijinba wafam haiki adubu police na mahaki wafam sing adu machin thiba oidaba ngangmani haiba khangmadagi sustain interrogation thatrigi season adun wahang pangba tawki masigi matungda police ki chai khara charaba matungdadi handak hek phabaga aseng wafam khara haidorokira madudi komal hariba miyoi asi sakuntalana luhongdringegi matamda sakuntalana leiriba mafam asigi rajasthan gi mafam amada tikadar ekoi songi londa tikadar asumna contractor thabak oina tawba mafam amagi construction site amadu thabak yamna chawna tawba duguma tikadar ama oirami asumna tikadar oibasina mahak mafam aduda lakpa matamda sakuntalaga thengna khirami sakuntala matam aduda leisabi oirami asumna sakuntalaga makoi ani aron banungsinabagi mari leiki matam aduda makoi ani nungsinarakpa imung manungna haina singnaraga Haryana da leiba Rabiga luhongna nanabagi damak sinki matam aduda komal nasu sakuntalabu luhongga dawre haibasi khangna loksin kidi amadi sakuntala nasu namduna komal da leina bohna kidi imung manunggi hainaba arrange marriage aduda yanaraga Rabiga luhongki asumna tha ani leminaram laba matungda mahakki nungsiba adudi komal oibanina nauna luhongliba nupa adudagi lapthokna bohonaduna manaw nupigi manakta chattaba yade haiduna luhonglaba matungda mayumda leitana manaw nupigi manakta leiba hokki masigi matungda mafam aduda leiraga komalga pau phawnaki komalga pau phawnaraba matungda komal amadi sakuntalagi nungsinabagi mari asida rabina ayetpa oire khalakpadagi makoigi lambi asidagi rabibu manghan khrasi haiba wafamda sakuntala amadi komalna nepna khirami adubu thabak asigidama makoi ani khaktana pangthokpa yaroi tobadagi komal hariba miyo asina lupa lising humpudra mangada mahaki gari asibu thongnana namagidama ganesh kauba miyo ama amadi plan asida yawnana namagidama nek khirami matam maduda ganesh na lupa lising humpudra manga lawruga thabak asida mahaksu yawnana namagidama ya khirami asumna nungsiba saduna luhongbada ngairiba rabi amadi sakuntala manaw nupigi manaktagi laklaga rabida nungsi miding amadi nungsibo wahay haiduna manaw nupigi manakta chattaba yadre nahak yawgadabani komalgi gari da chatkadabani komal su tongani komaldi ekhoigi maru mapang dongna tinabani loinana ekhoigi lamdam rajasthan gi alwar side tagini aduga gari asina ganesh hariba asina thorogani ekhoi mafam aduda chassi haiduna moithem torga lohongba kuidriba sima mawa mapuroiba sibu gari aduda puruga lambi de chatki asomna gari sangna thoruklaba matungda construction site adugi mapa yorokpa matamda tunglomdagi mangak samda thori laksilaga gari khamlaga ganesh amadi komal ani amadi sakuntala ahum changna rabi hathokirame masi hatlaba matungda makhoina construction site aduda phut manga rom luna leibak adu tokthok asumna leibak tokthok laba ko maduda asiba hakchang rabi makhoina thadakira amadi construction site aduda makhoina phumjinki masigi matungda halaklaga rabi thabak ama chatkre kadai de chatkibano khangde haiduna ulai parai tawduna leki masigi matungdagi apokpa mapana police ta complaint tawki machano pabu mamong no pina puduna chakkraga khangdre haiduna haiki complaint aduda chingnabadagi komal ganesh amadi sakuntala police no wahang pahang kaya tawki tha khara hoki masigi matungda apokpa mapana pendraduna crime branch ta case asi sinana namagidam honaki crime branch na chingnaba leibadagi tongan ba test makhal ani tawki ahan ba tawki ba polygraphy test ani subada tawki ba brain mapping ahum subada tawki ba tawge haina tawki ba narco analysis test tawke ya dabadagi makhoi ani mangki masigi matungda police na makata na wahang pahang tawki marak asida ganesh hariba police na chingnadana leiriba nupa asti amukhana police na phagatki amadi mahaksu komal na hariba wafam sing asida mahaksu interrogation tawbada wafam asi manarami amadi yamna ngakpa wafam amana wafam asigi loisilakpa matangda komal da makata na kamdau khige haina hangba matamda
पुलिसना यामना कन्ना ब्रेन मैपिंग तौरपगी मतंग अदुदा मखोई मफम अदुदा नोंगमा चलगा कोम अदुदगी असीबा हक्चांग अदु मखोइना अमुक लौखटकी था कया हौखिबना मरम ओइदना हक्चांग अदु लेबाक मनुंगदा फुंबा अदुदा हक्चांगी सरुक मतोंग अयामा यावरमद्रे अदुबु सरु पोलांग अदु कोम अदुदगी लौखटकी यामना ngakpa wafam amna construction site aduda lambi da sorok mathakta hakchangi saru polang adu thamlaga construction da sejanaba gari achouba amana maning mamang hallaga hakchangi saru polang adu maphon tana takhai khiram masigi matung da hakchangi saru polang adu maphon tana takhai rabadu bora amada madugi machet sing do hapchillaba matung da gari adugi maning da haplaga मखोइना किलोमीटर 30 रोंगी चांग द सांगबो मफमदा हक्चांगी सरू मचेत मफमदा खजिक हुंदोक लमलगा हक्चांग अदुब पुन्ना मांगहन भोनकी वाफम मसिद पुलिस नंगा पोइकी मखोइना हाल अब मतुंग द फुमजिन खरबदु मफम अदुदगी पुलिस न खंगलकलगा मखोइ खुदोंग थिबा याई हाइना कीबदगी लेबाक मनुंगदगी सरू पोलांग अदुबु कोथोकलगा गाड़ी ट्रक अमना हंगत हंदा मनिंग ममांग हल्लगा हक्चांगी सरू पोलांग अदु मफोन ताना तखाइरगा मफोन सिंग अमदी सरू मचेत सिंग अदु किलोमीटर 30 सांगला लंबीदा मचेत हुंदोकपगी थबक चथकी हाइबो वाफम असिदा पुलिस नंगा पोइखिरबे मसिगी मतुंगदा मखोइ अनि वाहंग पहोंगलबा मतुंगदा कंस्ट्रक्शन साइट अदु हक्चांग फमनि हाइबा जगा दु मसक ताहनकी अमदी मफम अदुदा कोम अमा कोथोकखिबगी अमदी फुमजिनखिबगी अदुगुमा मफम जगा अमा ताकलमी अदुबु मफम अदुददी हक्चांग लेरमदे अदुबु फोरेंसिक साइंस न मफम असिदा हक्चांग पुमथखिबगी मफम अमा लेब्रा हाइदुना टेस्ट तौनबगीदमक हक्चांगी सरुक मानगदबा अमदी लेपाक लेहाउसिंग अदु टेस्ट तौननबगीदम खोंगतकी अमदी मखोइना ट्रक अमदा लंबीदा सरू मचेत हुंदोकी हाइबा मफमसिंग अदुदा गाड़ी थौदुना पुलिस न मखोइ अनि पुरगा लंबी ताहनकी पुलिस न सरू मचेत कुनगा निपान किलोमीटर 30 मनुंगदा फंगी सरू पुनमक फंखिद्रबसु मचेत सिंग अदु खजिक फंगबा ngamki अदुबु हक्चांग अमदा सरू मचेत कुनगा निपान अदुना हक्चांग सरू पोलांग अमा ओइबा याबदि नथि अदुबु पुलिसना लोखलिबगी मरमदि मखोइगी मथक्ता चार्जसे थांकटपा मतमदा मदुगी फोरेंसिक साइंस की टेस्ट तौरबा मतुंगदा मखोइगी मथक्ता चार्जसे मपुंग फाना थांगलबा मतुंगदा मखोइबु मतिक चाबा चेराक पिननबगीदमक्ता पुलिस डिपार्टमेंट होनबा अदुगुमा थोंग अमनि अदुबु ख्वाइदगी ngaklibadi केस असिदा रबिगी नुपी चेनरिबा असि सकुंतला कदाइदा लेख्रबगे हाइबा हौजिकसु खंगद्री 2011 दा थोक्किबसिना 2019 असिदा चही निपान सुरबदा ख्वाइदगी मरु ओइबा कोमल फारबसु महाक खुजिन थौरांग सब मानना पांगथोकमिनकिबा सकुंतला ngasisu thiba khangdri adu erabadi कोमल हारिबसिना सकुंतलाबसु अतोप मफम अमद हातख्रब्रा नत्रगा सकुंतलाबु मफम चाबा अमद लोतुन थमलमलिब्रा इंडिया की करम मफम द लेरिबनो असुमना मवा मपुरुइबबु लोक्तुनरगा हालमनब मतुंगदा ngasi फावबो चही निपान लोतुन लेरिबा सकुंतला इंडिया की मफम द कदाइ वाइद लेरि मसिनी चही निपान की तुंगदा असिगुम केस अमा महाकी हेक मपुरुइबबु लोक्तुनरगा अरोनबा मरी लेनरिबा महाकी कोमल हारिबा हाना महाकना लेसारिंगे मतमदगी अरोनबा मरी लेनरकपदुना युम पालबा मतुंगदसु तोंगाना असिगुमा नुपा नुपीगी मरी लेनबा सकुंतला महाकी मपुरुइबा हालमलबा मतुंग अमदी टेस्ट कया तौरमलबा मतुंगदा लोटकी हौजिक फावबा थीबा खंगद्री अदुबु 2019 दा हंतकी अक्टोबर की असिगुमा था असिदा चही निपान की मतुंगदा केस असिदा चेनरिबा कोमल अमदी गणेश फागतुना पुलिस कस्टडी दा हौजिक रिमांड लौतदुना मखोइगी मथक्ता कनबा चार्ज से थांगल मतुंगदा मराल की मतुंगिना दंदी पिनबा सेम सारी ngasi केस असिदगी अदोंगी पुनिंगदा करी फाउबिबगी ताबिरबा मतुंगदा अखोइगी कमेंट बॉक्स दा दोमना वाखलोन शेयर तोबिरकपा यागनी
हनन थागतचरी थेंगलब मतम फावबदा लेट नाइट स्टोरी ताबिरिबा खनजेल ओइना ताबिरिबा मदि विजुअल ओइना येंबिरिबा पुंबाबु हनन थागतचरी थोरमसिगी मखा सथजरकपा इंस्पेक्टर तयगी अनौबा एपिसोड लिसिंग अमगा चामब्री निफुहुमदोय सुबा अंगमबगी निफुमापल सुबा तांकक ngahaki matung mayam da kudol tamjaragani YouTube amadi Facebook ta leibiriba singna mathangi page ta lakbiduna inspector te anoba episode sarugyamina si ngahaktangi oinadi YouTube amadi Facebook ta gi laptop chari pumnokpu kurumjari